ngasi phong tongan manipuri sifong amasum thokiba thawdo wathok maruibi ipausing myamna thamjagi ahanbada pongnapam pausi digi lokosaraga laithau dumi taragumde hatkiba thawdoki NHRC na Manipur government notice issue tawkhre amaromna kuki lalobi singna Meitei taragumde hatkiba laithau digi Nanthoklpa ama AR na rescue tawkhre tha asigi marida kuki lalobi singna fakhiba Meitei taraga marigi manungna taragumde hatkhraga amana Nanthoktuna sienkiba kaksingdagi Arnold Kopat nupa mangasi nipan suba AR na rescue tawkhre hadi police tagi pangwa paun hai tha sigi marida Tengnopal district ki manungsanba laithau khulda kuki khulai paiba lalawusingna phakhiba mi taraga marigi manungda taraga humdaina minung siyauduna tamthina hatkhiba amadi amana Nanthoktuna sienkibane laikhidraba mi taragumdaidugi haksang district police amadi AR gi kangbuna laukhotlaba matung Jenims ki moktu puraktuna postmortem examination satakhi thawdo aduna Nanthoktuna sienkhiba mi edugi langla langjin ngasi phawba khangdana leirakhibane ngasi Kamjong district ki manungsanba sasata leiba nipan supa AR gi kangbu amana Indo Myanmar border thi humbi gi thabak satharaba matung Arnold bu aso engam yauduna rescue tawki AR na rescue tawraba Arnold hayeng helicopter na Imphal puraktuna mari leinaba authority da sinnaragane hadi panmayai tha asigi marida laithau da thokiba thawdo aduda kuki khulai paibisina sahi nauriba yawba mi taraga humdai tamthina nongmaina kaptuna hatkhi laikhidraba singa dugi haksangna nongmai maru kya pan biki mafam leramkhi thawdo adugi pau phangmadagi Tengnopal district police ki SP na lusingba district police amasum AR gi kangbuna mafam adura sangsinduna operation tawbaga loinana asibak sangsing adu lakthoklaba matung Jenims ki moktu puraktuna mathangi numita postmortem examination sa tharaba matung andro torongthel Meitei gi haunabi matung ina puna lairul sangkhi misi aduga mari leina tongan lup kayana nungaitaba madi awaba phongdokpaga loinana miyat asida senaba sing faduna sairak pinaba demand tawkhi thawdo adugi matungda security force na mafam adu sangsinduna paksana thi humbagi thabak satakhi adubu thoidokpa mi phami pundi laikhide ainisu pausda palakli amaromdana Tengnopal district ki laithau village ta mi taragumdi hatkibagi matangna NHRC National Human Rights Commission na Manipur government amasum Director General of Police ta notice issue tawkhre NHRC na piba statement amagi matungina thawdo du state asita law and order ngaknaba leiriba security force ingi asoyaba leibidagi thokibani haina pali Manipur irang thokraba matungda matam sangna santi oina leiruraba matungna mi taraga humdagi punsi mangkhibadu yamna nungaitaba mari thokhaloidaba thawdo amani mi taraga humdai sikhibadugi matangda media ra phongdorakpa wafamda sumoto case ama NHRC na case ama lokhotpaga loidana thawdo adugi matangda Manipur government amasum Director General of Police na report ama pikhalakadabani haidi commission gi notice adun hai media ra pidibu wafam aduna sumlabadi thokliba thawdo adu miyoibigi hak khongawnabani tangai fadana hiramudugi matangna sab saba thabak lakhotkedabani haibaga loinana state ki chief secretary amari DGP na thawdo adugi marik sum report ama sayul ani gi manungda pirakadabani state government na pirakadariba report aduda police na thawdo adugi matangna lakhotpa FIR amadi thawdo aduga mari lainana lakhotpa thabak thoram sing marik sumna palakadabani makhatana siguma thawdo si mafam ama hektada thokloi haibigi thajaba pigedabani haidi commission gi notice aduna makhatana Manipur da leiriba miyamna angakpa phangna awaba mayongnari miyoibigi punsi amudi lantum ngak sen bhabisi state ki to fadraba thawda amani masigi matakta lamdam amada leiriba mipung khudimak nungsi chanana leiminaba honagadabani haidi NHRC na hawkiba me ahumdigi hawraga individual amadi NGO kaya dagi complaint kaya fangi madugi manungda miyoibigi hak khongawnabigi wafam kaya yauri asigumba wafam asi commission asina kupna khanaraba matungna hawkiba November 13 Assam gi Guwahati da mafam ama mifam ama pangthokre madura Manipur government gi makok thongba official kaya su saruk yakhi haidi December mari da thokiba thawdo aduna laikhidraba sing adu militeni haina singnarabasu lokhatpham thokpa thabak lokhatgadabani thokiba thawdo aduna laikhidaba migi masing aduna Manipur da thokliba irang asina nongmada siba masingda khwaidigi yaman haina su commission gi sotis aduda haiden su pausna makhatana phongdorakli amaromdana hoyelan pauduna sumna phongli miyoi taraga humdoi laikhidaba thawdo ki matang Assam Rifles ki maikeidigi singdorakli
थासिगी मरीदा तेनोपाल डिस्ट्रिक्ट की मसी पुलिस स्टेशन कोलिबा लाइथाव कुकी खुलदा माइतेई तरागुमदैबो तामथिना हाटखिबा थागदोकी मताना मणिपुर पीपल्स पार्टी की जनरल सेक्रेटरी पाउनम खाबना थोलखिबा सिरोलमदा आसाम राइफल्सना लेखिद्रबा मियोय तरागुमदोयदु कुकी मिलिटेंटसिंगना खुसिनखिबनी हायना फोंगदोरखिबगी मतुंगिना एमपीपी की सिरोलदु पाउक्सीएसिना थासिगी तरुकता फोंखिबगी मतांगदा हेडक्वार्टर इंस्पेक्टर जनरल आसाम राइफल्स साउथ की पब्लिक रिलेशन एंड मीडिया की स्टाफ ऑफिसर अमगी सिरोलमना सिंगदोरखलि सिरोलसिन हाय एमपीपी की जनरल सेक्रेटरी ने थाउदोसिगी मतांगना फोंदोरखलिबु वाफमसिंग अदु युमफम यावदबनि असेंबा थाउदोदुगी मतांगना आसाम राइफल्सना फंखिबा इन्फॉर्मेशन ददी थाउदोदु अककनबा मियोय खरगी मरक्ता लाइतुखुलगी मनाक्ता लैबा मफम मर थोकिबनि थाउदोदुगी मतांगना टेक्नोपाल डिस्ट्रिक्ट की एसपी दसु खुदक्ता पाउ पिखि आसाम राइफल्स की मैकेरिगिसु थाउदोदुगी पाउ ताबगा पंथदना थिजिननबा थाबक लफखि थाउदोक थोकलिबा मफम अदुगा आसाम राइफल्सना लैरिबा मफमगा साउराकना किलोमीटर 10 मुक लापनै अमसु मफम अदु गारी संगबा यादबा मफमनि हाइदि नुमित अदुगी नुंथेल पुंग अमगा मखाइरम तारकपदा आसाम राइफल्सना लैथु विलेज यौसिंखि अदुगा मफम अदुर थि हुमबगी थाबक सथबदा मियोय 10 गुमदै हाकसांसिं फंगम ngमखिबनि हाइदि थाउदोदुगी मतांगना मणिपुर पुलिस ता पांगबा याबा मथौ ताबा मतेंगसिं पांगखि हाइदि अमरमना थासिगी तरेट की पाउसिगी एडिशन लैखिद्रबा मियोय 10 गुमदगी मफमदा इकाइकुमनबु उटपगी थौरमसिंगदा आसाम राइफल्सना हौजिक थोकलिबा वायोलेंसिंग असि लाक्सिननबु होनरगलिङैदा फोर्स असिना मितै सिंगबु असो अपन थोकननबु होनरकपा मालहनबगी वाफमसिंग फोंदोंनरखिबा वाफमसिंग अदुबुसु यानिंगदबा फोंदोरखलि मणिपुरी इंसर्जेंसिंग सथरकपा इलीगल एक्टिविटीसिंग आसाम राइफल्सना मसिंग खंगदबा थाउदोकसिंग मियोय क्या कनबदा नतना चेनबा मियोयसिंग अफा अपुन तौबगी थबक लैख्रे हाइनसु फोंदोरखलि अमरोमदना आर्मीदा जेसीओ ओइबा मेजोराम मसा अमा मणिपुर योननबा यामनबा नुंगै मरुगा लोइनना फारे फोंगनफम पाउसीदगी मेघालय पुलिसना इराय नुमिता इंडियन आर्मी की जोनियर कमीशन ऑफिसर अमा यामनबा मिलिटरी ग्रेड एमुनिशन अमसुम इलीगल्स वाइल्ड लाइफ लमनकी सा उसेक आइटम सिंग कोनना मेघालय की रिबोय डिस्ट्रिक्ट लैबा युमदगी फारे हाइना ऑफिसर अमना फोंदोखरे यामलबा नोंमै मरु सिंग अदु इरांग थुक्लिबा मणिपुर योननबा थौरांग तौरमनि हाइबा खांगमंगमले हाइदि ओमियम पुलिस स्टेशन की पुलिस टीम अमना रिबोय डिस्ट्रिक्ट की 9 माइल बारीदुआद लैबा मिसा असिगे युमदा ऑपरेशन सतखि ऑपरेशन अदुदा पुलिसना रिकवर अमसुम सिस्टरबा खुजु खुलाइसिंग अदुदी AK-47 की नोंगै मरु लिसिंग अमगा यंखै निथोय LMG 7.62 मरु तरेट इंसर्स की 5.56 मरु तरागा मरी .32 पिस्तौल मरु कुंथ्रा अहांग केस अहोम टियर स्मोक ग्रेनेड अमा हैंड ग्रेनेड अमा इंसर्स empty magazine अमा AK-47 empty magazine अहोमनि फारबा JCO की युमदगी नोंगै मरुदा नतना साजी मसी तरेट सावमगी मया यावबा लोअर जाव साजीगी स्कूल माकोक अमा अमसुम तोंगान तोंगान गवर्नमेंट डिपार्टमेंट की स्टाफ सिल कुंथ्रागा मरीनि फारबा मिसा असि मेजोरामदगी अमसुम हाउजिंग पुलिस कस्टडी थमनि माकी मथक्ता खनापरा पुलिस स्टेशन आर्म्स एक्ट अमदी वाइल्ड लाइफ प्रोटेक्शन एक्ट की तोंगान सेक्शन की मखादा केस अमा रजिस्टर तौरे इंटेलिजेंस ऑफिसर सिंह फोंदोकपदा फारबा 92 सुबा राष्ट्रीय राइफल्स जम्मू एंड कश्मीर की जूनियर कमीशन ऑफिसर सिना नोंमै मरु सिंह असि इरांग थोकलिबा मणिपुर योननबा इंडियन आर्मी की आर्मरीदगी हुरालापने मतौ क्रमना मांगना यामलबा नोंमै मरु सिंह असि मी कयाबु अपंग मसिरगा जम्मू एंड कश्मीर की अवांग पोकनमना पुरखिबनो हाइबगी मतंगदा वांग पोहंगबगी थाबक सथरि JCO असि मणिपुर की लहुलुपका मरी लैनबरा हाइबगी मतंगनसु वांग पोंग सथरि हाइरेना पाउसद सुपल्ली अमरोमदना CBI ना मी मपन की मथक चार्ज शीट थागतख्रे मे अहुमदगी हौरखिबा कंलुक इरांग असिगी मनुंगदा जुलाई 15 लमलाई PS की मनुंग चनबा सौंगबुंग गेटगी नुपी अमा मियामना फाखराबा मतुंग कैबी एरिया दा सीना फंखिबा थागदोक मरी लैनना मी मपन की मथक CBI ना गुवाहाटी दा हांगलिबि स्पेशल जज CBI की कोर्ट चार्ज शीट पिखख्रे थाउदोदुगी मतंगना मणिपुर गवर्नमेंट हाइरकपा अमसुंग इंडिया गवर्नमेंट थोकपा नोटिफिकेशन अमगी मतुंगिना केस असि CBI ना रजिस्टर तौदुन इंग्लिश सिंगनिगा कुनगो होमदोगी जुलाई 15 दा इन्वेस्टिगेशन चथरखिबनि केस असि अहानमद लमलाई पुलिस स्टेशन इन्वेस्टिगेशन चथरमलबा मतुंगदा CBI दा सिनखिबनि कांगलुक इरांग असि मनुंग जुलाई 15 की नुमिजुंग पुंग 12 मिनिट 10 ताबदा नुपी अमा मी साम अमसुंग खुलाई पाइबा मी खरा यावना सौंगबुंग गेटगी फारबा मतुंग कैबी खुल्लोमदा कार अमदा हापतन पुखरबा मतुंग माफम अदुदा नुपी अदु असि बक्सांग ओइना नुमित अदुमक्तदा फंखि CBI ना सथरखिबा इन्वेस्टिगेशन दा मी मापन असि
ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯈꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ CBI ꯁ꯭ꯄꯦꯁꯤꯌꯦꯜ ꯖꯖ CBI ꯀꯣꯔꯠ ꯒꯨꯋꯥꯍꯥꯇꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯗꯦꯖꯤꯒꯅꯦꯇꯦꯗ ꯇꯧꯈꯤꯕ ꯀꯣꯔꯠꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤ ꯃꯥꯄꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯥꯔꯖꯁꯤ ꯊꯥꯒꯠꯂꯛꯈꯤꯕꯅꯤ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯑꯇꯣꯞꯄ ꯃꯤ ꯈꯔ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯂꯦꯞꯇꯅ ꯆꯠꯊꯔꯤ CBIꯅ ꯆꯠꯊꯔꯛꯈꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯐꯪꯂꯛꯈꯤꯕ ꯈꯨꯗꯝ ꯆꯥꯡꯗꯝꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯀꯣꯔꯠꯇ ꯄꯤꯈꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯑꯊꯧꯕ 13ꯒꯤ ꯊꯧꯔꯝ ꯌꯥꯎꯕꯤꯌꯨ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯩꯊꯥꯎ ꯑꯃꯁꯨꯡ ꯃꯣꯜꯊꯝ ꯈꯨꯜ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯃꯐꯝꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯊꯤꯑꯣꯔꯤꯁꯤꯡꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯑꯊꯧꯕ 13ꯒꯤ ꯃꯉꯥꯅꯤ ꯂꯩꯍꯨꯜ ꯊꯧꯔꯝ ꯍꯌꯦꯡ ꯗꯤꯁꯦꯝꯕꯔ 10ꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯊꯧꯔꯝ ꯑꯁꯤꯗ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯏꯔꯩꯆꯥ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯏꯁꯥ ꯏꯁꯥꯒꯤ ꯁꯤꯟꯊꯥ ꯂꯦꯞꯄꯤꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯑꯊꯧꯕ 13 ꯅꯤꯡꯁꯤꯡ ꯀꯃꯤꯇꯤꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯀꯟꯚꯦꯅꯔ ꯂꯩꯁ꯭ꯔꯝ ꯅꯤꯡꯊꯧꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ 13ꯒꯤ ꯃꯉꯥꯅꯤ ꯂꯩꯍꯨꯜ ꯊꯧꯔꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯌꯥꯇꯥꯐꯝ ꯑꯣꯏꯈꯤꯕ ꯑꯟꯗ꯭ꯔꯣꯒꯤ ꯇꯣꯔꯣꯡꯊꯦꯜꯗ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯇꯥꯕꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯌꯦꯡꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯊꯧꯕꯁꯤꯡꯒꯤ ꯍꯛꯆꯥꯡ ꯂꯩꯔꯣꯜ ꯆꯟꯕꯗ ꯌꯥꯎꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯄꯨꯔꯛꯄꯗ ꯂꯝꯕꯤꯒꯤ ꯅꯥꯛꯌꯦꯠꯇ ꯂꯦꯞꯇꯨꯅ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯑꯃꯗꯤ ꯂꯩꯁꯨ ꯀꯠꯄ ꯌꯥꯎꯈꯤꯕ ꯏꯃꯥ ꯏꯕꯦꯜ ꯏꯆꯦ ꯏꯆꯜ ꯏꯆꯤꯜ ꯏꯅꯥꯎ ꯁꯥꯟꯅꯔꯣꯏ ꯃꯍꯩꯔꯣꯏ ꯌꯥꯎꯅ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯑꯊꯧꯕ 13ꯒꯤ ꯂꯥꯟꯅ ꯊꯧꯔꯝꯅ ꯊꯥ ꯑꯁꯤꯒꯤ 13ꯇ ꯊꯣꯛꯂꯦ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗꯁꯨ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯊꯧꯕ 13ꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕꯁꯤꯡꯅ ꯂꯩꯁ꯭ꯔꯝ ꯑꯅꯟꯗꯤꯒꯤ ꯃꯤꯡꯗ ꯂꯩꯕ ꯖꯤꯄꯦ ꯑꯦꯀꯥꯎꯟ ꯅꯝꯕꯔ 8416039384ꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯅꯕꯁꯨ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡ ꯄꯥꯎꯆꯦꯗꯅ ꯁꯨꯝꯅ ꯐꯣꯡꯂꯤ ꯖꯨꯟꯇꯥ ꯂꯥꯟꯃꯤꯅ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯗ ꯆꯤꯟ ꯀꯨꯀꯤ ꯃꯔꯤ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯔꯒ ꯍꯥꯠꯇꯣꯛꯂꯒ ꯍꯨꯟꯗꯣꯛꯂꯝꯂꯦ ꯁꯒꯥꯏꯟ ꯔꯤꯖꯟꯒꯤ ꯈꯝꯄꯠ ꯇꯥꯎꯟ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯅꯅꯕ ꯆꯪꯂꯛꯈꯤꯕ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤ ꯀꯂꯝ ꯑꯃꯅ ꯆꯤꯟ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏ 3 ꯐꯥꯔꯒ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯔꯕ ꯃꯇꯨꯡ ꯍꯥꯠꯇꯣꯛꯂꯒ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯗ ꯍꯨꯟꯗꯣꯛꯂꯒ ꯊꯝꯂꯝꯂꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯔꯤ ꯑꯁꯤꯗ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯊꯥꯡꯅ ꯂꯦꯟꯈꯤꯕꯒꯤ ꯗꯛꯐꯝ ꯀꯌꯥ ꯇꯥꯔꯝꯈꯤ ꯁꯒꯥꯡ ꯔꯤꯖꯟꯒꯤ ꯇꯃꯨ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯁꯤꯌꯟ ꯍꯥꯏꯋꯦ ꯄꯔꯤꯡꯒꯤ ꯏꯟꯗꯤꯌꯥꯒ ꯂꯣꯏꯅꯅ ꯉꯝꯈꯩꯗ ꯆꯤꯟ ꯀꯨꯀꯤ 3 ꯑꯁꯤ ꯖꯨꯟꯇꯥꯅ ꯍꯥꯠꯇꯣꯛꯂꯒ ꯍꯨꯟꯗꯣꯛꯂꯝꯈꯤꯕꯅꯤ ꯆꯤꯟ ꯏꯁꯇꯦꯠꯀ ꯇꯥꯏꯅꯕ ꯏꯟꯗꯤꯌꯥꯒꯤ ꯃꯅꯤꯄꯨꯔ ꯏꯁꯇꯦꯠ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯣꯟꯅꯕ ꯃꯐꯝ ꯑꯁꯤ ꯖꯨꯟꯇꯥꯒꯤ ꯃꯥꯌꯣꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯟ ꯍꯧꯔꯤꯕꯁꯤꯡꯅ ꯃꯃꯥꯡ ꯊꯥ ꯅꯕꯦꯝꯕꯔ 8ꯇ ꯅꯨꯃꯤꯠ 4ꯅꯤ ꯆꯨꯞꯅ ꯂꯥꯟ ꯁꯣꯛꯅꯔꯕ ꯃꯇꯨꯡ ꯂꯧꯁꯤꯟꯈꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯟꯗꯣꯛꯅꯕ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤ 300 ꯀꯥꯂꯦꯗꯒꯤ ꯈꯝꯄꯠꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤ ꯃꯗꯨꯗ ꯖꯨꯟꯇꯥ ꯂꯥꯟꯃꯤꯅ ꯃꯤꯑꯣꯏ 9 ꯐꯒꯠꯈꯤ ꯐꯥꯔꯕ ꯆꯤꯟ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏ 9 ꯑꯁꯤꯒꯤ ꯃꯅꯨꯡꯗ 3 ꯑꯃ ꯍꯥꯠꯇꯣꯛꯂꯒ ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩ ꯃꯌꯥ ꯅꯛꯅ ꯂꯪꯊꯣꯛꯂꯒ ꯊꯝꯂꯝꯈꯤꯕꯅꯤ ꯖꯨꯟꯇꯥꯅ ꯐꯥꯈꯤꯕ ꯃꯤꯑꯣꯏ 9 ꯑꯗꯨꯒꯤ ꯃꯅꯨꯡꯗ 6 ꯑꯃꯗꯤ ꯃꯀꯣꯛ ꯑꯃꯗꯤ ꯊꯕꯥꯛꯀꯤ ꯁꯔꯨꯛꯇ ꯊꯥꯡꯅ ꯊꯤꯟꯕ ꯌꯥꯎꯅ ꯇꯝꯊꯤꯅ ꯐꯨꯗꯨꯅ ꯑꯣꯠꯅꯈꯤ ꯆꯤꯟ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯋꯥꯉꯥꯡꯂꯣꯏ ꯁꯥꯂꯥ ꯂꯤꯟꯇꯤꯅ ꯐꯣꯡꯗꯣꯛꯄꯗ ꯖꯨꯟꯇꯥꯅ ꯃꯤꯑꯣꯏ 6 ꯇꯝꯊꯤꯅ ꯐꯨꯕ ꯑꯗꯨꯗ ꯃꯤꯑꯣꯏ 2 ꯑꯃꯗꯤ ꯈꯨꯗꯛꯇ ꯋꯥꯟꯊꯈꯤ ꯃꯗꯨꯗꯒꯤ ꯂꯦꯝꯍꯧꯕ ꯃꯤꯑꯣꯏ 3 ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥꯡꯅ ꯂꯦꯟꯕ ꯌꯥꯎꯅ ꯇꯝꯊꯤꯅ ꯑꯣꯠꯅꯩꯗꯨꯅ ꯂꯩꯔꯤꯉꯩꯗ ꯋꯥꯟꯊꯔꯨꯕ ꯃꯤꯑꯣꯏ 2 ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯖꯨꯟꯇꯥꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯛꯈꯤ ꯑꯇꯣꯞꯄ ꯆꯤꯟ ꯀꯨꯀꯤꯒꯤ ꯅꯠꯇꯕ ꯐꯥꯕꯗ ꯌꯥꯎꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯖꯨꯟꯇꯥ ꯂꯥꯟꯃꯤꯅ ꯂꯝꯕꯤ ꯇꯥꯛꯍꯟꯅꯅꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤ ꯃꯔꯛꯁꯤꯗ ꯆꯤꯟ ꯀꯨꯀꯤ ꯔꯦꯖꯤꯁꯇꯦꯟꯁ ꯀꯥꯡꯕꯨꯅ ꯖꯨꯟꯇꯥ ꯂꯥꯟꯃꯤꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯑꯁꯤꯕ 3 ꯑꯗꯨ ꯈꯣꯡꯕꯠꯈ꯭ꯔꯦ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯉꯛꯁꯝ ꯃꯀꯣꯛ ꯑꯃꯗꯤ ꯊꯕꯥꯛꯀꯤ ꯁꯔꯨꯛꯇ ꯊꯥꯡꯅ ꯊꯤꯟꯕꯒꯤ ꯗꯛꯐꯝ ꯀꯌꯥ ꯂꯩꯔꯝꯈꯤ ꯆꯤꯟ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯋꯥꯉꯥꯡꯂꯣꯏꯁꯤꯡꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯂꯩꯔꯣꯜ ꯆꯟꯗꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁꯤꯈꯤꯕ ꯃꯤꯑꯣꯏ 3 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 2ꯅ ꯆꯤꯟꯂꯦꯟꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁ ꯇꯣꯟꯖꯪ ꯃꯤꯑꯣꯏꯅꯤ ꯑꯇꯣꯞꯄ ꯑꯃꯅ ꯔꯥꯋꯟ ꯆꯤꯟ ꯒ꯭ꯔꯨꯞꯀꯤ ꯃꯤꯑꯣꯏꯅꯤ 3ꯁꯨꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀꯤ ꯃꯤꯑꯣꯏꯅꯤ ꯃꯍꯥꯛꯇꯤ ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩ ꯃꯅꯨꯡꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯪꯂꯛꯂꯒ PDF ꯑꯣꯏꯅ ꯂꯥꯟ ꯁꯣꯛꯅꯕꯗ ꯌꯥꯎꯕꯅꯤ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯅ ꯆꯠꯊꯔꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡꯅꯤ ꯃꯈꯨꯠ ꯆꯜꯂꯕ ꯃꯤꯑꯣꯏ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯔꯒ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡꯅꯤ ꯑꯗꯨꯕꯨ ꯆꯤꯟ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅ ꯖꯨꯟꯇꯥ ꯂꯥꯟꯃꯤ ꯐꯥꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯇꯝꯗꯦ ꯄ꯭रिꯖꯅꯔ ꯑꯣꯐ ꯋꯥꯔꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯉꯥꯛꯅ ꯂꯣꯏꯅꯩ ꯍꯥꯏꯅ ꯁꯥꯂꯥ ꯂꯤꯟꯄꯤꯅ ꯐꯣꯡꯗꯣꯛꯂꯤ ꯔꯦꯖꯤꯁꯇꯦꯟꯁ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯐꯥꯔꯕ ꯑꯃꯗꯤ ꯆꯪꯖꯔꯛꯄ ꯖꯨꯟꯇꯥ ꯂꯥꯟꯃꯤꯁꯤꯡ ꯃꯥꯂꯦꯝꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯈꯥꯗ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩ ꯁꯣꯛꯂꯕ ꯖꯨꯟꯇꯥ ꯂꯥꯟꯃꯤꯁꯤꯡ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯕꯒ ꯂꯣꯏꯅꯅ ꯅꯤꯡꯊꯤꯖꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯊꯝꯃꯤ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟ ꯄꯨꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯃꯤ ꯑꯃ ꯑꯣꯏꯅ ꯂꯣꯏꯅꯩ ꯖꯨꯟꯇꯥꯒꯤ ꯋꯥꯉꯥꯡꯂꯣꯏ ꯖꯣꯃꯤꯟ ꯇꯨꯅ ꯐꯣꯡꯗꯣꯛꯄꯗ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯈꯝꯄꯠ ꯇꯥꯎꯟꯒꯤ ꯑꯀꯣꯏꯕꯗ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟꯗ ꯔꯦꯖꯤꯁꯇꯦꯟꯁ ꯐꯣꯔꯁꯁꯤꯡ ꯇꯥꯛꯊꯣꯛꯄ ꯉꯝꯈꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯄꯔꯦꯁꯟꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯆꯤꯟ ꯔꯦꯖꯤꯁꯇꯦꯟꯁ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛꯁꯨ ꯈꯝꯄꯠ ꯇꯥꯎꯟ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤ ꯖꯨꯟꯇꯥ ꯂꯥꯟꯃꯤꯁꯤꯡꯅ ꯈꯝꯄꯠ ꯂꯧꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨ
mayoknagani hairi adomenamak junta lanmi sangsilakpadagi khampatta leramba miyoi lising manga hena India gi ngamkhai lansinduna sensin khre hairenusu pausda makhatana fongdorakli makha satharak poina huyelan paudu to pau khrana kaibi da nupi ama nongmaina kaptuna hatkhiba case ki CBI na sarse thagalakli me ahumdagi kanglup masil gi tamthiraba lan thoklingai gi serak hawkhiba July 15 gi numi yungma matungda sakangdaba singna kaibi gi mafam amada maring nupi amabu nongmaina kaptuna halamkhiba thawdoki matangna Central Bureau of Investigation CBI na lakhotpa case ki investigation sa tharaba matungda case asigi sarsit Guwahati da laiba CBI gi special judge ki court amada thagalakra hairi CBI na sarsit asi case asiga mari lainana fakhiba miyoi mapan gi mathakta file tawrakhiba hairi thagdo asigi matangda ahanbada lamlai PS na case ma register tawduna lokhakhibani adubo Manipur laingak ki maikei digi case asi CBI da sinabinaba haijakhibadagi mari lainaba ministry na thulakhiba notification amagi matungina CBI na among hana lokhatlaga investigation sa tharakhibani panmayabli thagdo thukiba numid aduda sawngmum gate ki mafam amada masing yamlaba mob amana nupi sibu wohong pong sa tharingaida majakhangdaba khulai paibising namduna pharaga car amada haptuna kaibi romda pukhibani sakhangdaba sing aduna mahaki mamaida nongmaina kapsilamadagi masak maming khangbada matam sangkhibani laikhidrabi nupi adu masagi chai kunthra rom suraba miyoini amasum ma wakhal da mimanadraba miyoini haina thajana kiba nupani haina su CBI gi mekeidigi fongdorakle hairi case asigi matangna CBI na senabani haiba faraba miyoi singi masakta sarsit thagalaklabasu hausu phawbada case asida senabani haiba atopa miyoi amabu phananaba thabuk makhatana sathari hairi atopa thawdokhragi matangna lakhotpa case kharasu Manipur lagana CBI da sinaduna investigation sa tharaklibani hainasu pausida fongdorakli amaromdana Khorambal Kaithil da haying paiba yadre porpham phambi singna climate change ki thoram pangthokpagi banner fawbu munkhre me ahumdagi kuki militant singna sa tharaklib tamthiraba lan manungda sahi nauriba mahiroi sing yauna Meitei misam kya sikhibagi manungda khamelok amasum laithaw kuki kulda khwaidagi masing yamna miyoi mapan amasum taragumde hatkhiba thagdok singgi mayokta Khorambal Kaithil marigi porpham phamisingna makhal kya ge protest tharakhibaga loinana lainga ki mayokta akanba wafam sing toina fongdorakpadagi puwari ge sagonaragliba Khorambal Kaithil asi haujik khoina sikraba matungda haying paibi yade haibagi phiwamda leire ngasi numi yungba pungkhai sanglakpadagi Khorambal Kaithil singi porpham phamisingna aying asagi khal kaitharaknibasi singmai singa popi pambi thanaba uwa singya padagi thokwanbani hairaduna climate change ka mari leinana Dubai da sathariba conference hawgaladuna khongjang sangsindanaba sem sarakpada police na thingduna thugai khibadana tana porpham phamisingna sejinagadaba banner fawba namduna munkhre thawdosi Khorambal Ima Kaithil Joint Coordinating Committee na sinduna pangthoknaba thawrang tawkhibani ngasigi khongjang ngasigi matangna committee gi co-convener Yumnam ABI manahai climate change ki saithing asi malemgi mafam punamakta mayuknarakpadigi masigi matangda nainaraklibani haujiksu Dubai da climate change ki matangna conference ama pangthokli maramasina Manipur gi oinasu saithing asigi awaba kaya mayuknaraklibani na Dubai gi conference asibu sagoladuna porpham phambisina saruk yazabani Pikliba Manipur aying asagi khal khairakpagi thawdok kya thengnakre umang kokthokna popi pambi thajalakpadagi laibak layaw kya mangalakli nong sudabadagi ikang thoktuna lawmisingna awaba piri punamakse thingnanaba miyam yauna laingakna paikhatpham thokpa thabaksing paikhalakadabani ningtham thada nong surakliba asigi ahongbasing nainagadabani ki climate change ka mari lainina sathanarrakliba thabak thawngsing Manipur lengana khangsin usinadana leibiraganu Mayek sengna miyamda asumbasing puthokpi waiki committee gi convener Laisram me amanasu haujik aying asagi khal kaibadagi sokchi lagliba singa sigi maram thigadabani singmai sing kokthoklaga popi pambi sing thajalakpa amasum tanglaba u kya yanthatuna manghanbigi aran awi sing forest solution amas Manipur lengana yengsingadabani ki amaromda khongjang asi environment justice ki makhar climate change mayoknanaba sangsinmani ki u pambi sing yanthatlaga hu pambi thaba yaningdabagi khulaw law banaki adomaina ma Kaithil asigi nupi sing hek punsilakpada afaba thabaki oirabasu kokchawbi karaba police personnel sing namduna ngasigi tharamadu khangtapta lusinan kian su pausda fungdorakli amaromnana laithaw kuki khul thawaina pontha pikraba athauba taraga humdagi mafamda piroinaba paudam anisuba maakna roizaramba yen nganu amasum okti lehori maakti halaklaroi imung Hemsa Ningthaujam Ronald Yumnam Tha sigi marida Tenopal district ima CPS na konba
ꯂꯩꯊꯥꯎ ꯀꯨꯀꯤ ꯈꯨꯜꯗ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯃꯈꯨꯠ ꯆꯜꯂꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯈꯤꯕ ꯃꯤꯇꯩ 13ꯒꯤ ꯃꯅꯨꯡꯗ ꯌꯥꯎꯈꯤꯕ ꯁꯒꯣꯜꯕꯟ ꯅꯦꯄ꯭ꯔꯥ ꯃꯦꯖꯣꯔ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯅꯥꯝ ꯂꯣꯀꯦꯟꯆꯩ 94ꯒꯤ ꯏꯃꯨꯡꯅ ꯍꯥꯏ ꯃꯍꯥꯛꯅ ꯂꯣꯏꯖꯔꯝꯕ ꯌꯦꯟ ꯉꯥꯅꯨ ꯑꯃꯁꯨꯡ ꯑꯣꯛꯇꯤ ꯉꯁꯤꯁꯨ ꯂꯩꯍꯧꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯄꯥꯎꯆꯦ ꯑꯁꯤꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 13ꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯊꯪ ꯎꯅꯔꯛꯄꯒꯤ ꯉꯁꯤ ꯅꯤꯅꯤ ꯆꯠꯂꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯂꯣꯀꯦꯟꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯎꯅꯈꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏ ꯏꯃꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯄු ꯅꯨꯡꯁꯤꯅ ꯑꯕꯨꯡꯆꯥ ꯍꯥꯏꯅ ꯀꯧꯖꯈꯤꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯦ ꯑꯔꯥꯟꯕ ꯇꯧꯕꯁꯨ ꯌꯥꯗꯦ ꯃꯍꯥꯛ ꯀꯨꯝꯖꯥ ꯏꯪ 1980ꯒꯤ ꯃꯥꯔꯆ ꯊꯥꯗ ꯄꯣꯛꯄꯅꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯑꯣ ꯁ꯭ꯌꯥꯝ ꯀꯤꯁꯣꯔ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯑꯣꯏꯅꯥꯝ ꯑꯣꯡꯕꯤ ꯏꯃꯦꯝꯃ ꯀꯧꯏ ꯃꯆꯤꯜ ꯃꯅꯥꯎ ꯄꯨꯟꯅ 3ꯅꯤ ꯅꯨꯄꯤ 4 ꯅꯨꯄꯥ 3ꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯑꯍꯨꯝꯁꯨꯕꯅꯤ ꯀ꯭ꯂꯥꯁ 1ꯗꯒꯤ 7 ꯐꯥꯎꯕ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯅꯥꯝꯁꯤꯗ ꯂꯩꯕ ꯏꯁꯇꯦꯠ ꯑꯗꯨꯒꯤ ꯒꯚꯔꯟꯃꯦꯟꯠ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯂꯝꯂꯒ ꯀ꯭ꯂꯥꯁ 8ꯗꯒꯤ ꯏꯝꯐꯥꯜꯒꯤ ꯙꯔꯃꯁꯥꯂꯥꯗ ꯂꯩꯕ ꯕꯥꯏꯔꯣꯗꯥꯟ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯂꯛꯈꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯂꯥꯁ 8ꯗꯒꯤ ꯃꯈꯥ ꯇꯥꯅ ꯇꯝꯊꯕ ꯉꯝꯈꯤꯗꯦ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯌꯦꯟ ꯉꯥꯅꯨꯅꯆꯤꯡꯕ ꯌꯨꯝꯗ ꯌꯣꯛꯄ ꯁꯥꯁꯤꯡ ꯌꯣꯛꯇꯨꯅ ꯍꯣꯠꯅꯔꯛꯈꯤ ꯌꯦꯟ ꯉꯥꯅꯨ ꯌꯣꯛꯄ ꯈꯛꯇ ꯅꯠꯇꯅ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯐꯪꯕ ꯊꯕꯛ ꯆꯤꯜꯍꯥꯎ ꯊꯤꯗꯅ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯝꯈꯤ ꯃꯍꯥꯛꯄꯨ ꯃꯌꯨꯝ ꯄꯥꯟꯅꯅꯕ ꯇꯣꯏꯅ ꯍꯥꯏꯈ꯭ꯔꯕꯁꯨ ꯃꯍꯥꯛ ꯁꯦꯜ ꯌꯥꯝꯅ ꯊꯣꯛꯄ ꯃꯤ ꯑꯃ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯄꯥꯜꯂꯨ ꯌꯥꯈꯤꯗꯦ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯂꯥꯟ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯍꯟꯈꯤꯗꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯈꯨꯜꯁꯤꯡꯗ ꯆꯠꯇꯨꯅ ꯈꯨꯠꯂꯥꯏ ꯌꯥꯎꯗ꯭ꯔꯕꯁꯨ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯒꯤ ꯃꯇꯦꯡ ꯍꯦꯛ ꯄꯥꯡꯕ ꯆꯠꯈꯤ ꯃꯍꯥꯛꯀ ꯂꯣꯏꯅꯔꯤꯕ ꯑꯃꯁꯨꯡ ꯊꯕꯛ ꯁꯨꯃꯤꯟꯅꯕꯁꯤꯡꯗ ꯃꯍꯥꯛꯅ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯕ ꯂꯩꯈꯤ ꯃꯍꯥꯛꯅ ꯂꯣꯏꯅꯔꯛꯈꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯄꯨꯟꯅ ꯂꯩꯈꯤꯗꯕ ꯀꯣꯟꯖꯦꯡꯕꯝ ꯃꯦꯗꯥꯄꯟꯇꯁꯨ ꯑꯃꯅꯤ ꯌꯨꯝꯗ ꯃꯍꯥꯛꯅ ꯌꯣꯛꯆꯕ ꯌꯦꯟ ꯉꯥꯅꯨꯅꯆꯤꯡꯕ ꯁꯦꯟꯅꯗꯨꯅ ꯂꯩꯔꯛꯂꯤꯉꯩꯒꯤ ꯆꯩꯔꯛ ꯃꯃꯥꯡ ꯊꯥꯒꯤ 13ꯇ ꯊꯕꯛ ꯁꯨꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯆꯠꯈꯤꯕꯗ ꯀꯣꯟꯖꯦꯡꯕ ꯃꯦꯗꯥꯄꯟꯇꯁꯨ ꯂꯣꯏꯅꯈꯤ ꯃꯃꯥꯡ ꯊꯛꯇꯁꯨ ꯊꯕꯛ ꯁꯨꯕ ꯑꯗꯨꯝ ꯆꯠꯄꯅꯤꯅ ꯃꯍꯥꯛꯅ ꯊꯣꯛꯈꯤꯕꯗ ꯀꯔꯤꯁꯨ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯍꯜꯂꯛꯇꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯄꯗꯒꯤ ꯄꯥꯈꯠꯅꯗꯨꯅ ꯇꯦꯂꯤꯐꯣꯟ ꯇꯧꯔꯨꯕꯗꯁꯨ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯋꯥꯔꯤ ꯁꯥꯕ ꯐꯪꯈꯤꯗꯦ ꯑꯗꯨꯕꯨ ꯃꯃꯥꯡ ꯊꯥꯒꯤ 18ꯗ ꯃꯁꯥꯃꯛꯅ ꯃꯆꯦꯗ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯄꯥꯈꯠꯀꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯔꯣꯏꯕ ꯑꯣꯏꯈꯤ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯖꯔꯕꯁꯨ ꯑꯆꯝꯕ ꯃꯅꯥ ꯃꯁꯤꯡ ꯏꯟꯁꯥꯡ ꯑꯣꯏꯅ ꯆꯥꯕꯅ ꯍꯦꯟꯅ ꯄꯥꯝꯖꯈꯤ ꯊꯥ ꯑꯁꯤꯒꯤ 4ꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯇꯩ 13 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯈꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯒꯤ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯦ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯗꯤꯁꯦꯝꯕꯔ 5ꯒꯤ ꯑꯌꯨꯛꯇ ꯐꯦꯁꯕꯨꯛꯇ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯐꯣꯇꯣ ꯊꯥꯒꯠꯅꯔꯛꯄꯗ ꯃꯍꯥꯛ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯝꯕꯗꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯠꯇꯨꯅ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯁꯨ ꯌꯥꯎꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯕꯒꯤ ꯃꯊꯛꯇ ꯊꯕꯛ ꯁꯨꯗꯨꯅꯇ ꯂꯥꯛꯈꯤꯕ ꯃꯍꯥꯛꯅ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯔꯝꯕꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯅ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯔꯛꯇ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯁꯤ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛ ꯑꯃꯗꯤ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯍꯧꯖꯤꯛꯇꯤ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯂꯦ ꯑꯗꯨꯃꯥꯏꯅꯃꯛ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯂꯛꯇꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯎꯆꯦꯁꯤꯗ ꯐꯣꯡꯗꯣꯔꯛꯈꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯁꯨ ꯑꯄꯤꯜ ꯇꯧꯔꯗꯨꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯃꯔꯝ ꯆꯥꯗꯅ ꯑꯁꯨꯝꯅ ꯄꯨꯟꯁꯤ ꯃꯥꯡꯂꯤꯕꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯂꯛꯇꯅꯕ ꯂꯩꯉꯥꯛꯅ ꯂꯥꯟ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯔꯛꯍꯟꯅꯤꯡꯉꯤ ꯍꯥꯏꯔꯛꯀꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ MUꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯦꯂꯥꯗ ꯀꯨꯀꯤꯒꯤ ꯂꯥꯏꯔꯤꯛ ꯌꯣꯜꯂꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥꯊꯣꯛ ꯑꯣꯏꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯨꯞ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯃꯨꯁꯨ 2022-23ꯅ ꯁꯤꯟꯗꯨꯅ ꯊꯥ ꯑꯁꯤꯒꯤ 5ꯗꯒꯤ ꯆꯠꯊꯔꯛꯇꯨꯅ 18 ꯐꯥꯎꯕ ꯆꯠꯊꯈꯤꯒꯗꯕ ꯕꯨꯛꯁ ꯐꯣꯔ ꯄꯤꯁꯐꯨꯜ ꯀꯣꯑꯦꯛꯖꯤꯁꯇꯦꯟꯁ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛꯀꯤ ꯃꯦꯂꯥꯗ ꯍꯥꯡꯕ ꯁ꯭ꯇꯣꯜꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯗ ꯀꯨꯀꯤꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯗꯤ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔ 1917-1919 ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯃ ꯌꯣꯜꯂꯝꯕꯗꯒꯤ ꯋꯥꯊꯣꯛ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯇꯝꯊꯤꯔꯕ ꯂꯥꯟ ꯆꯠꯊꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯃꯅꯤꯄꯨꯔꯒꯤ ꯑꯔꯥꯟꯕ ꯄꯨꯋꯥꯔꯤꯁꯤꯡ ꯏꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯁ꯭ꯇꯣꯜ ꯑꯃꯗ ꯌꯣꯜꯂꯝꯂꯦ ꯍꯥꯏꯕꯗꯒꯤ ꯃꯦꯂꯥ ꯑꯁꯤꯕꯨ ꯁꯤꯜꯂꯤꯕ ꯃꯨꯁꯨꯒꯤ ꯊꯧꯃꯤꯁꯤꯡ ꯂꯥꯛꯇꯨꯅ ꯈꯨꯗꯛꯇ ꯂꯥꯏꯔꯤꯛ ꯑꯁꯤ ꯌꯣꯟꯗꯅꯕ ꯁ꯭ꯇꯣꯜ ꯑꯗꯨꯗ ꯈꯪꯍꯟꯗꯨꯅ ꯌꯣꯜꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯖꯥꯡꯈꯨꯃꯥꯡ ꯒꯨꯏꯇꯦ ꯑꯃꯁꯨꯡ ꯊꯣꯡꯈꯂꯥꯜ ꯍꯥꯎꯀꯤꯞ ꯀꯧꯕ ꯃꯤꯑꯣꯏ ꯑꯅꯤꯅ एडिटर ꯑꯣꯏꯗꯨꯅ ꯄꯨꯊꯣꯛꯄꯅꯤ ꯄꯟꯕ ꯌꯥꯕꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯂꯩꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯥꯖꯕ ꯄꯣꯠꯂꯝꯁꯤꯡ ꯌꯣꯟꯕ ꯃꯦꯂꯥ ꯑꯃ ꯏꯕꯣꯌꯥꯏꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ RDNPR ꯂꯣꯏꯁꯪꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯔꯨꯔꯦꯜ ꯂꯥꯏꯚꯂꯤꯍꯨꯗ ꯃꯤꯁꯟꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕꯗꯁꯨ ꯃꯦꯂꯥꯒꯤ ꯁ꯭ꯇꯣꯜ ꯑꯃꯗ ꯀꯨꯀꯤꯒꯤ ꯐꯤꯔꯣꯜꯁꯤꯡ ꯌꯣꯟꯅꯅꯕ ꯍꯣꯠꯅꯔꯝꯂꯦ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛ ꯑꯃꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ
ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ